ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯁꯛꯇ ꯃꯇꯧꯗ ꯐꯖꯕꯤ ꯊꯣꯏꯕꯤꯗꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯈꯣꯝꯕ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯂꯥꯛꯇꯦꯕ ꯃꯁꯤ ꯅꯨꯄꯥꯁꯤ꯫ ꯆꯔꯥ ꯋꯥꯅꯕ ꯏꯟꯁꯥꯡ ꯄꯤꯔꯛꯇꯣꯏꯅ ꯍꯥꯏꯔꯝꯃꯒ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦꯕ꯫ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤ ꯖꯥꯠꯂꯣ? ꯁꯣꯝꯗ ꯄꯥꯈꯪ ꯈꯣꯝꯕꯗꯨꯁꯨ ꯏꯟꯁꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯈꯔ ꯆꯥꯎꯕ ꯑꯃ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯁ ꯊꯦꯡꯉ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯒꯤ ꯊꯣꯏꯕꯤꯗꯣ ꯏꯁꯧꯁꯨ ꯑꯩ ꯂꯥꯡꯉꯝꯃꯅꯦꯕ꯫ ꯃꯥꯒꯤ ꯆꯔꯥ ꯋꯥꯟꯕ ꯃꯇꯝꯗꯤ ꯌꯧꯗ꯭ꯔꯤꯗ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏ꯫ ꯃꯥꯗꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄ ꯂꯩꯔꯤꯅꯤ꯫ ꯊꯣꯏꯕꯤ ꯂꯥꯛꯏꯅꯦ꯫ ꯁꯥꯎꯖꯟꯅꯒꯦ ꯈꯪꯅꯤꯕ ꯃꯥꯏꯁꯦ꯫ ꯃꯥꯏꯒꯁꯦ ꯁꯨꯝ ꯂꯩꯊꯣꯛꯀꯦꯕ꯫ ꯊꯣꯏꯕꯤ ꯁꯦ ꯌꯦꯟ ꯊꯣꯡꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯧꯗꯣ ꯉꯁꯤ ꯌꯩꯕꯒꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ꯫ ꯑꯗꯨꯗ ꯅꯪ ꯄꯤꯖꯅꯤꯡꯃꯟꯈꯤꯗꯅ ꯊꯤꯜꯂꯛꯏꯅꯦ꯫ ꯉꯁꯥꯏꯒꯤ ꯏꯟꯁꯥꯡꯗꯣ ꯉꯟꯅ ꯊꯤꯜꯂꯛꯀꯦꯅ ꯍꯥꯏꯗꯥꯏꯅꯦ꯫ ꯑꯩꯅ ꯁꯣꯝꯗ ꯋꯥꯅ ꯉꯥꯏꯔꯒ ꯃꯥꯅ ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯏꯟꯁꯥꯡ ꯂꯣꯏꯗ꯭ꯔꯁꯨ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯣ ꯅꯪ? ꯁꯥꯎꯔꯅꯨꯁꯦ꯫ ꯏꯟꯁꯥꯡꯁꯤꯒꯅꯦ ꯆꯔꯥ ꯋꯥꯟꯊꯣꯛꯎꯔꯣꯕ ꯃꯔꯝ ꯃꯣꯛꯄꯅꯦ꯫ ꯈꯔ ꯂꯩꯔꯒ ꯐꯨꯔꯤꯠ ꯐꯖꯕ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯑꯁꯦꯡꯕꯩ ꯂꯩꯕꯤꯗꯣꯏꯔꯥ? ꯐꯥꯒꯤ ꯃꯥꯜꯂꯨꯔꯕ ꯅꯪꯕꯣ? ꯏꯟꯁꯥꯡꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯣꯝꯗ ꯃꯤꯅ ꯉꯥꯏꯅꯔꯝꯃꯅꯤ꯫ ꯍꯥꯎꯅ ꯆꯥꯎꯀꯣ꯫ ꯍꯣꯏ ꯆꯥꯒꯦ꯫ ꯈꯣꯝꯕꯗꯨ ꯏꯔꯤ ꯂꯩꯈꯩ ꯊꯣꯏꯕꯤꯗ ꯃꯤꯆꯤ ꯈꯠꯆꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯥꯗꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯄꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ? ꯏꯃꯥ ꯌꯦꯟ ꯊꯣꯡꯕꯅꯤ꯫ ꯇꯥ ꯈꯣꯝꯕꯅ ꯄꯤꯔꯝꯕꯅꯤ꯫ ꯃꯅꯝꯒ ꯈꯨꯅꯨꯡꯁꯤꯃ ꯌꯥꯝ ꯍꯥꯎꯗꯤ ꯖꯥꯠ꯫ ꯏꯁ ꯇꯥ ꯈꯣꯝꯕꯅ ꯀꯥꯏꯅ꯫ ꯍꯦ ꯆꯍꯤꯗ ꯄꯥꯊꯣꯛꯅꯔꯗꯤ ꯈꯨꯔꯥꯕꯨ ꯀꯧꯕ ꯌꯥꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯨꯅ ꯅꯪꯁꯤ ꯊꯦꯝꯃꯤꯅꯦꯗꯤ ꯈꯪꯖꯄꯣꯟꯇꯦꯅꯦꯀꯣ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ꯫ ꯑꯩꯅꯁꯨ ꯌꯥꯔꯤꯅꯤ ꯈꯪꯉꯕꯣ꯫ ꯃꯤ ꯆꯍꯤ ꯃꯌꯥꯝ ꯍꯟꯅꯔꯁꯨ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯇꯥ ꯈꯣꯝꯕꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯁꯨ ꯆꯦꯜꯂꯛꯑꯒ ꯑꯩꯒꯤ ꯑꯗꯨꯝ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯕꯤ꯫ ꯏꯃꯥ ꯍꯣꯏꯅꯗꯤ ꯂꯩꯕꯤꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯗꯣꯏꯅꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯗ ꯅꯣꯏꯅ ꯑꯩꯁꯦ ꯊꯦꯝꯃꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯕ ꯐꯤꯔꯣꯜꯒꯁꯦ ꯃꯌꯥꯝ ꯂꯩꯕꯤꯕ ꯅꯨꯄꯥꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯁ ꯌꯥꯔꯦ ꯑꯩꯅꯦ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯆꯪꯈ꯭ꯔꯣ꯫ ꯅꯋꯥꯅꯤꯅ ꯎꯔꯣꯛ ꯃꯇꯨ ꯌꯥꯎꯗꯕ ꯃꯥꯟꯕꯗꯨꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯆꯥꯔꯨꯔꯣ꯫ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯇꯜꯂꯦ ꯅꯣꯏꯁꯤ꯫ ꯇꯥ ꯈꯣꯝꯕꯗ ꯌꯥꯝ ꯁꯤꯗꯕꯤ꯫ ꯈꯪꯗꯦ ꯏꯟꯁꯥꯡꯁꯤꯒ ꯆꯔꯥ ꯋꯥꯜꯂꯨꯒꯦ꯫ ꯊꯣꯏꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯃꯗꯨꯒꯤ ꯈꯣꯝꯕ ꯍꯥꯏꯗꯨꯒ ꯀꯔꯝ ꯀꯥꯟꯗꯕꯨ ꯊꯦꯡꯅꯈ꯭ꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯅꯤ ꯑꯩꯕꯨ꯫ ꯂꯤꯃꯜꯂꯦ ꯌꯥꯝ ꯂꯤꯃꯜꯂꯦꯕ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯃꯄꯥ ꯃꯆꯥ ꯍꯣꯡꯉꯦꯗꯅ ꯃꯌꯥꯝꯅ ꯅꯣꯛꯅꯔꯅꯤ ꯋꯥꯅꯤ꯫ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯏꯟꯁꯥꯡ ꯄꯤꯔꯛꯇꯅ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯕ ꯈꯪꯄꯣꯟꯇꯦ꯫ ꯍꯩ ꯕꯦꯝꯃ ꯆꯔꯥ ꯋꯥꯟꯕꯗꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ꯫ ꯏꯟꯁꯥꯡꯗꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ꯫ ꯃꯃꯥꯗꯨꯁꯨ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯧꯕꯨꯛꯇ ꯃꯩ ꯍꯧꯒꯠꯇꯨꯅ ꯍꯤꯗꯥꯛ ꯊꯛꯂꯤ꯫ ꯇꯣꯝꯕꯨꯡꯅ ꯏꯇꯥꯎ ꯈꯣꯝꯕ ꯅꯪꯅ ꯍꯟꯗꯛ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯦꯟꯅꯔꯤꯗꯨꯅ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯑꯣꯏꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦꯗ꯫ ꯑꯩꯅ ꯊꯥꯗꯔꯤꯕ ꯁꯦꯜ ꯌꯥꯝꯁꯦ ꯂꯥꯏꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯅꯗꯕꯨ ꯌꯥꯔꯗꯤꯅ ꯑꯩꯁꯨ ꯆꯣꯔꯣ ꯆꯣꯔꯣ ꯍꯦꯛꯇ ꯍꯩꯊꯕꯅꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯥꯔꯛꯄꯩ ꯋꯥꯅꯤ꯫ ꯕꯤꯖꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯣꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯌꯪ ꯌꯪ ꯂꯥꯎꯕ ꯑꯃꯅ ꯇꯥꯛ ꯃꯨꯟꯈꯤꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯣꯏꯒꯨꯝꯕ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯕꯗꯤ ꯋꯥꯕꯅꯤꯍꯦ꯫ ꯑꯩꯁꯨ ꯍꯟꯗꯛꯇ ꯑꯃꯨꯛ ꯀꯥꯏꯅꯈꯤꯗ ꯉꯥꯏꯔꯤ꯫ ꯇꯣꯝꯕꯨꯡꯅ ꯀꯃꯥꯏꯅ ꯀꯥꯏꯅꯔꯤꯕ? ꯅꯪꯕꯨ ꯍꯟꯗꯛꯇꯤ ꯑꯣꯏꯔꯅꯤ ꯀꯥꯏꯅꯒ ꯃꯤꯒ ꯌꯥꯝ ꯎꯁꯤꯠꯈꯤꯗꯗꯥꯏ ꯍꯥ? ꯋꯥꯖꯥꯎꯒ ꯑꯔꯣꯏꯕꯤꯗ ꯉꯥꯡꯈ꯭ꯔꯒ ꯀꯩꯗꯧꯔꯦ? ꯑꯩꯁꯤ ꯂꯤꯃꯜꯂꯦꯌꯦ꯫ ꯃꯃꯥꯟꯅꯕꯤꯈꯩꯅ ꯂꯛꯅꯕꯗ ꯈꯥꯡꯂꯛ ꯉꯝꯗꯦ꯫ ꯑꯗꯨꯅ ꯇꯣꯛꯅꯔꯁꯦꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯄꯦꯗ꯭ꯔꯦꯡ ꯄꯦꯗ꯭ꯔꯦꯡ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯈꯣꯝꯕꯅ ꯅꯪꯗꯤ ꯀꯩꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯃꯈꯣꯡ ꯀꯣꯜꯂꯒꯔ ꯀꯩꯅꯣ ꯈꯔ ꯀꯞꯁꯟ ꯂꯥꯎꯁꯟꯅꯕ ꯌꯥꯗ꯭ꯔꯣ? ꯑꯁ ꯆꯠꯂꯣꯗ ꯅꯪꯁꯨ꯫ ꯃꯤꯅ ꯄꯥꯝꯗ꯭ꯔꯦꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯖꯔꯗꯨꯗ ꯑꯩꯅ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯈꯤ ꯇꯥꯔꯦꯅꯦ꯫ ꯐꯪꯗꯕ ꯃꯄꯥꯟꯗꯤ ꯊꯣꯛꯅꯤꯡꯗꯦꯅꯤ ꯏꯇꯥꯎ꯫ ꯇꯣꯝꯕꯨꯡꯅ ꯍꯩ ꯑꯄꯪ ꯑꯗꯨꯅꯗꯤ ꯅꯇꯨ ꯊꯤꯕ ꯑꯗꯨꯝ ꯈꯪꯗ ꯇꯥꯕ꯫ ꯑꯩ ꯍꯥꯏꯔ ꯆꯍꯤꯁꯤꯅ ꯂꯤꯁꯤꯜꯂꯛꯄ ꯍꯦꯃꯟꯕꯒꯤ ꯅꯧꯍꯧꯅꯅ ꯅꯨꯄꯤꯒ ꯀꯣꯏꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯥꯏꯗꯨꯗꯤ ꯄꯥꯟꯗ꯭ꯔꯦ꯫ ꯑꯗꯩ ꯅꯈꯣꯏ ꯑꯅꯤꯅꯒ ꯅꯨꯄꯤ ꯊꯤꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯕꯤꯖꯣꯏꯅ ꯀꯩꯒꯤ ꯂꯣꯏꯗꯣꯏꯕ? ꯅꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯕ ꯌꯥꯏꯗꯅ꯫ ꯇꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯅꯣꯏꯁꯨ ꯌꯥꯅꯤꯡꯗ ꯑꯗꯨꯝꯗꯤ ꯌꯥꯔꯛꯀꯅꯤ꯫ ꯈꯣꯝꯕꯅ ꯏꯇꯥꯎ ꯕꯤꯖꯣꯏ ꯃꯁꯤꯒꯤ ꯇꯨꯡꯕꯨꯡ ꯍꯩꯕ ꯙꯣꯂꯣꯛ ꯁꯦꯒꯥꯏꯕ ꯃꯥꯟꯕꯁꯦ
ꯃꯌꯥꯁꯤꯗ ꯁꯔꯨ ꯑꯇꯦꯛꯄꯁꯤꯡꯁꯦ ꯅꯝꯖꯠ ꯃꯁꯛꯁꯤꯒ ꯉꯥꯡꯊꯣꯔꯤꯕ ꯋꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯀꯣꯏꯕ ꯀꯥꯏ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯊꯤꯔꯒ ꯏꯆꯥ ꯌꯥꯎꯔꯀꯥꯟꯗꯗꯤ ꯅꯪꯗꯤ ꯅꯈ꯭ꯋꯥꯡ ꯀꯣꯜꯂꯅꯤ ꯏꯆꯥꯁꯤꯡꯗꯣ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯁꯛꯇꯥꯁꯤꯒ ꯑꯩꯗꯧꯅ ꯈꯔ ꯐꯖꯗꯅ ꯍꯥꯏꯕ ꯑꯣꯏꯗꯤ ꯐꯩ ꯏꯅꯣꯏ ꯅꯣꯏꯔꯅ ꯇꯧꯔꯤꯁꯨ ꯃꯕꯨꯛꯀꯁꯤ ꯗꯍꯤꯒꯁꯨ ꯀꯪꯉꯤ ꯗꯦꯛ ꯂꯥꯎꯅ ꯀꯥꯎꯅꯤꯡꯕꯒꯤ ꯁꯛꯇꯥ ꯑꯃꯗꯤ ꯑꯗꯨꯝ ꯆꯦꯟꯕꯅꯤ ꯃꯁꯛꯁꯦ ꯌꯥꯔꯦꯉꯣ ꯇꯜꯂꯗꯤ ꯇꯜꯂꯦꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯣ ꯑꯩꯅ ꯀꯩꯁꯨꯝꯁꯨ ꯍꯥꯏꯔꯣꯏꯗꯕꯗꯣ ꯅꯕꯨꯛ ꯆꯦꯜꯒꯗꯤ ꯐꯩꯌꯦ ꯈꯣꯝꯕꯅ ꯇꯨꯃꯤ ꯂꯩꯅ ꯑꯗꯨꯏ ꯁꯔꯨꯛꯁꯤ ꯌꯨꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯝꯇ ꯊꯛꯁꯤ ꯆꯥꯅꯕꯗꯣ ꯁ꯭ꯋꯥꯏꯗ ꯁꯤꯡꯖꯤꯜꯂꯨ ꯃꯁꯤꯒꯤ ꯇꯨꯡꯕꯨꯡꯁꯤꯅ ꯏꯅꯣꯏ ꯅꯣꯏꯈꯩ ꯆꯥꯅꯕꯁꯦ ꯂꯣꯏ ꯆꯥꯊꯣꯛꯑꯦꯕ ꯈꯔ ꯃꯥꯔꯤꯅꯕ ꯊꯝꯗꯧꯁꯦ ꯊꯤꯕꯣꯡ ꯂꯋꯥꯏꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯦꯡꯂꯐꯥꯎ ꯋꯥꯊꯤ ꯉꯥꯡꯅꯔꯒ ꯌꯨ ꯊꯛꯇꯨꯅ ꯂꯩ ꯊꯣꯏꯕꯤꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯊꯣꯏꯕꯤꯗꯣ ꯁꯨꯃꯥꯡꯗ ꯃꯣꯔꯣꯛ ꯐꯧꯔꯒ ꯂꯩ ꯊꯣꯡꯒꯥꯜꯗꯒꯤ ꯃꯗꯥ ꯀꯨꯁꯨꯝꯗꯣ ꯏꯠꯈꯠ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯣ ꯀꯩꯅꯣ ꯃꯌꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯑꯆꯥꯄꯣꯠꯅꯦ ꯅꯍꯥꯟ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯅ ꯄꯤꯔꯝꯃꯤꯅꯦꯃꯤ ꯅꯪꯕꯣ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯄꯣꯠꯐꯝꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯄꯗ ꯊꯦꯡꯅꯕ ꯑꯗ ꯂꯩꯔꯝꯃꯤꯅꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯪꯕꯗ ꯈꯨꯝꯐꯝ ꯈꯪꯉꯔꯣꯏꯅ ꯅꯣꯏꯗ ꯆꯪꯉꯛꯏꯅꯦ ꯑꯩꯈꯣꯏꯗ ꯊꯝꯕꯤꯌꯨ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯑꯩ ꯀꯥꯗ ꯑꯗꯨꯝ ꯂꯪꯁꯤꯜꯂꯝꯃꯨ ꯍꯣꯔꯦꯟ ꯅꯪ ꯆꯥꯅꯤꯡꯉꯀꯥꯟꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯥꯎ ꯅꯪꯁꯨ ꯑꯗꯨꯝ ꯆꯥꯎꯍꯦ ꯇꯥꯆꯧꯅ ꯂꯩꯀꯥꯏ ꯀꯣꯏꯕꯗꯣ ꯉꯥꯡꯉꯦ ꯈꯪꯉꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯂꯥꯛꯄꯗꯣ ꯌꯥꯔꯗꯤ ꯂꯥꯛꯀꯦ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯁꯦ ꯑꯩꯅꯦ ꯅꯪꯒꯤ ꯀꯥꯗꯒ ꯆꯪꯉꯔꯣই ꯏꯃꯥꯅ ꯏꯟꯁꯥꯡ ꯉꯥꯏꯔꯝꯃꯅꯤꯕ ꯉꯥꯏꯈꯨꯋꯣ ꯑꯆꯥꯄꯣꯠꯁꯦ ꯑꯃꯗꯤ ꯆꯥꯈꯨꯋꯣ ꯅꯪꯒꯤꯅꯦꯅ ꯄꯤꯔꯝꯃꯒ ꯑꯝꯇ ꯆꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯦ ꯌꯨꯝꯗ ꯆꯠꯅ ꯆꯥꯈꯣꯕ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯌꯥꯗ ꯂꯣꯏꯅ ꯍꯨꯛꯆꯜꯂꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯁꯤꯃ ꯄꯨꯔꯦ ꯆꯠꯂꯦꯀꯣ ꯍꯣꯔꯦꯟ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯊꯣꯛꯂꯛꯀꯦ ꯀꯨꯁꯨꯝꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯗꯨ ꯑꯆꯥꯄꯣꯠ ꯌꯥꯎꯕ ꯈꯥꯎ ꯑꯆꯧꯕꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯍꯪꯒꯥꯝꯁꯤ ꯈꯔ ꯃꯜꯂꯨ ꯂꯥꯎꯍꯦ ꯏꯃꯥꯅꯕꯨꯗꯤ ꯃꯜꯂꯕꯅꯤ ꯃꯤꯠꯁꯤ ꯎꯗꯕꯅꯤꯅ ꯇꯤꯟꯒ ꯌꯥꯎꯔꯝꯃꯁꯨ ꯈꯪꯄꯣꯟꯇꯦ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯨ ꯂꯥꯎꯋꯣ ꯍꯣꯏ ꯏꯃꯥ ꯀꯔꯤꯅꯣ ꯈꯥꯎ ꯃꯌꯨꯝꯗꯨꯅ ꯀꯔꯤꯅꯣ ꯅꯣꯏ ꯄꯥꯈꯪ ꯑꯔꯤꯕꯗꯨꯅ ꯀꯔꯤꯃꯨꯛ ꯄꯤꯔꯝꯃꯦ ꯑꯁ ꯇꯥꯈꯣꯝꯕꯅ ꯄꯤꯔꯝꯕ ꯅꯠꯇꯦꯕ ꯏꯃꯥ ꯀꯨꯁꯨꯝꯅ ꯄꯤꯔꯝꯕꯅꯤ ꯂꯝꯕꯤꯗ ꯅꯨꯄꯥꯅ ꯄꯤꯔꯝꯃꯤ ꯃꯣꯏꯗ ꯄꯨꯁꯤꯜꯂꯗꯤ ꯌꯥꯔꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤꯅꯤ ꯏꯃꯥꯁꯨ ꯆꯥꯅꯤꯡꯉꯗꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯆꯥꯎꯁꯤ ꯀꯔꯥꯏꯅꯣ ꯑꯃꯗꯨꯝ ꯆꯥꯊꯣꯛꯀꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠꯁꯤꯡꯁꯤꯗꯤ ꯃꯃꯜ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤꯅ ꯁꯤꯗꯤ ꯅꯣꯏ ꯍꯥꯎꯅꯤꯕꯣ ꯅꯣꯏ ꯑꯔꯤꯕꯗꯨꯁꯨ ꯁꯨꯝꯕ ꯍꯥꯎꯕꯁꯤ ꯄꯤꯔꯛꯎ ꯍꯥꯏꯌꯨꯅꯦ ꯅꯣꯏꯒꯤ ꯄꯤꯔꯛꯄꯗꯨ ꯆꯥꯕꯗ ꯏꯃꯥꯁꯨ ꯈꯔ ꯅꯣꯏꯈꯠꯍꯧꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯏꯁ ꯉꯥꯡꯕꯗꯤ ꯑꯃꯨꯛꯇꯣꯏꯕ ꯑꯗꯨ ꯃꯥꯜꯂꯤꯒ ꯑꯗꯥ ꯃꯥꯜꯂꯤꯒꯅ ꯉꯥꯡꯉꯤ ꯑꯗꯨꯒ ꯑꯍꯥꯎꯕꯒꯁꯨ ꯆꯥꯅꯤꯡꯉꯤ ꯃꯥꯜꯂꯤ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯁꯨ ꯃꯤꯅꯤ ꯑꯍꯥꯎꯕꯒꯗꯣ ꯌꯥꯝ ꯆꯥꯅꯤꯡꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅ ꯉꯥꯡꯉꯤꯗꯨꯅ ꯐꯍꯟꯅꯤꯡꯕꯩ ꯉꯥꯡꯕꯅꯤ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏꯁꯨ ꯈꯪꯗꯕꯗꯨꯕꯨ ꯑꯍꯥꯎꯕ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯒ ꯆꯥꯊꯣꯛꯄ ꯌꯥꯏꯅ ꯁꯣꯏꯗꯅ ꯇꯥ ꯈꯣꯝꯕꯒ ꯊꯨꯡꯅ ꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ ꯍꯧꯖꯤꯛ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯏꯌꯦꯅ ꯍꯩꯋꯥꯏ ꯑꯝꯇ ꯄꯤꯖꯗ꯭ꯔꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯌꯥ ꯉꯥꯡꯅꯕ ꯀꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯪꯒꯥꯝꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯜꯂꯨ ꯃꯃꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯏꯃꯥꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯁꯨ ꯑꯩꯅ ꯃꯁꯤꯡ ꯌꯥꯝꯃꯤꯕ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄꯁꯨ ꯑꯩꯅ ꯍꯦꯜꯂꯤꯕꯅꯤꯗꯣ ꯏꯃꯥꯟꯅꯕꯤꯈꯩꯒꯁꯦ ꯑꯩꯒꯤ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯇꯨ ꯆꯥꯕꯗ ꯅꯣꯏꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯑꯔꯤꯛꯄ ꯄꯥꯕꯗ ꯂꯩꯔꯛꯏꯕ ꯊꯥꯏꯅ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯄꯤꯔꯛꯄꯁꯤꯡꯗꯨꯗ ꯂꯩꯔꯝꯕ ꯀꯩꯗꯧꯒꯦ ꯄꯥꯕꯅꯤꯅ ꯏꯔꯤꯛ ꯂꯤꯈꯩ ꯂꯪꯐꯩ ꯆꯠꯈ꯭ꯔꯤꯅꯦꯅ ꯁꯦꯜ ꯁꯨꯝꯗ ꯊꯝꯂꯝꯗꯦ ꯏꯃꯥꯅ ꯐꯤ ꯁꯥꯔꯛꯄ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯁꯦ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤꯅꯦ ꯏꯃꯥꯅ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯈꯪꯗꯦ ꯄꯪꯆꯥꯗ ꯆꯥꯊꯣꯛ ꯍꯥꯏꯔꯤꯁꯦ ꯅꯄꯥꯁꯦ ꯈꯔ ꯂꯤꯛꯆꯔꯁꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯖꯕꯅꯤꯍꯦ ꯑꯗꯨꯅꯕꯨ ꯅꯃꯥ ꯐꯖꯕꯤ ꯑꯩꯅ ꯌꯥꯔꯒ ꯂꯩꯔꯛꯏꯅꯤ ꯀꯩꯅꯣ ꯑꯇꯩꯗꯨꯅ ꯄꯨꯛꯆꯦꯜ ꯑꯝꯇ ꯁꯦꯡꯗꯕ ꯑꯗꯨꯒꯤꯅꯤ ꯑꯄꯪꯕꯤ ꯃꯁꯤꯗꯤ ꯄꯪꯈꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯕ ꯌꯥꯔꯕꯅꯤ ꯃꯋꯥꯗꯤ ꯀꯣꯏꯅꯤ ꯈꯪꯉꯤ ꯁꯤꯒꯨꯝꯕꯗꯤ ꯈꯪꯗꯦꯅꯦ ꯑꯗꯨꯒꯤꯗꯤ ꯇꯥ ꯈꯣꯝꯕꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯉꯤꯅ ꯊꯃꯣꯏꯁꯨ ꯑꯅꯤ ꯂꯣꯡꯗꯦ ꯈꯪꯉꯕ ꯑꯗꯨꯅꯅꯤ ꯅꯆꯥ ꯐꯖꯕꯤ ꯑꯩꯅꯁꯨ ꯌꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯎꯗꯈꯩ ꯍꯜꯂꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯌꯥꯔꯤꯕ ꯏꯃꯥꯈꯣꯏꯅ ꯉꯥꯡꯉꯁꯨ ꯑꯩꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯣ ꯊꯥꯏꯅ ꯅꯨꯄꯥꯗꯤ ꯌꯥꯝ ꯀꯣꯏꯔꯝꯒꯅꯤ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯥꯁꯨ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯑꯩꯅ ꯍꯥꯏꯌꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕ ꯀꯥꯏꯗꯨꯅꯤꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯈꯣꯝꯕꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦꯅ ꯍꯥꯏꯔꯤꯁꯦ ꯍꯪꯒꯥꯝꯗꯣ ꯁꯠꯃꯜꯂꯨ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯕꯅꯤ ꯃꯤꯒꯤ ꯐꯤ ꯀꯛꯇꯣꯏꯅꯦ ꯊꯣꯏꯕꯤꯁꯨ ꯍꯪꯒꯥꯝꯗꯣ ꯃꯟꯕ ꯂꯣꯏꯔꯒ ꯃꯃꯥꯗ ꯄꯤꯔꯛꯏ
Mama macha anidu wari sana sanadana saktu thongi. Ngak leiraga sak toktuna nusa yairaga leinarami. Somda khombasu masam kato sana lekpa mankhai tap napna hatuna thoibi unaba lakni. Leikagi angang ama thazilaktuna thoibi bu kaurari. Ichi thoibi noigi hanubaduna khongnang makhongda tholo na hayobani. Sana oye keraga muk leiranu adu mazai na haire. Ai chale sanaba thenge. Angang sing yengbadadi mado yam ahalga malu sano. Hanuba kaina. Kaishu yamnasu lidabudubo. Ima thoklaktrikansida amda thokige. Aigi purit ahanbam leibini na haibani. Thoibido wakhal nungaina noklaga thongalomda senthokri. Khombado napiga phoiraga phamduna leiri. Thoktini moi leikaisida koi leibase. Hekta laknari tallim. Aiba khayam lirada ari bisna muktoy pele. Luhong jupo pakhangni se khangjabra kari. Ho kaibuno khangbidri se. Lakti laida masai taki ngaibda kayang wai. Noi leikaigi mi lakpada khongnang marum sida sensilaga lotli ni khangama. Is kaigi lotli ba. Kaidobai lotli dudu. Nangne na khangiduni. Yare se ado kai leirage nungthil sida amu kaungthorai siba. Kaishum leiteda. Sum wari sana ningbagi kaungthopani. Yumda thabakka lehubra. Leitradi ngihak phamaga wari sana siyaba. Yaye. Thabak kaisu lehaude. Kai wari na sana doise. Aigi purit masu kai pamina hangdoy ramni. Somda ina thimaga chenaba wahai tawri. Aduga purit masu mu tawkhali. Isai tawai. Angang thibaga koirubraibu muttana tokpa tare. Kaino nathanta murum solidubo disilakpagi haunabi ngawba haurabra. Ngawba khara haurabani. Aduni bani khara thuna senaba tawrisi. Natradi ai ngawraga lambida koichat chakhrani. Nangbo aina lambida wakhal soiraga chatpadu yengba ngamgadrade. Adudi ngamoi sungam ngamoi. Aigi isanga tum thilamba adagi phanek phiro toina leiramba ta khomana wakhal soiraga lambida sakhibada. Ai yam nungai hauroiba aduna ta khomba nangaw khino. Adoiradi aina haibdu yar. Ibani selaga luhongba. Adoidi ngawraroi. Ha luhongba. As ngamkhiroi. Handakta chahi 18 sukibada ngairi kamain yum pandoino. Yumgi thabaksu amta haidri. Chak thongba phau phajana haite. Ta khomadi chahi 30 su helamani. Aiga luhongaga hayengwai mina nasan piran hangadi kamain tawni. Khombado mathanta prok saklaga manak tawriba napi singdu murobro phoidati. Hairaga nangide dong aktani. Ibani bu chahi kayam hanagi. Nati yankhai bu ka khenabraba. Chahi 10 muk aina hanbasida aise yamna linane ubirisi. Ha cham lina ubirisi kaigino ba. Aidi yariko numit apabam yenglaga chenaba tawsi. Chiraise sum hanjilabani. Hoi ba ado aigi purit karam kana leibidoino. Horen leiruk horen. Aseng mai raisia yam harau imi. Ado angang masuda leibiu kwa imanabi singi mamangda ta khomana leibireni na haigiba kwa angang masu kauni kauri su kaui adudi phare ayomuk sangage imanane ha phiramani ta khomasu thengjinri kasida purit leibado chatluro ai changage kwa thoibi dukan na chienkri wa krai gi tobuga se nang ponte mathibong hau ma leire hardi mathon thangala selaka ai dine ai haisi ko kasi hururo ngaro ko matang de oire masidi shwaisida hururo onglaga awa phongdoke da ai laikai ke hal nupa ama lambida lakpada khomana hururu onglaga lauraga leirambadуда khangkau kaure hey khomba ha baba how kari no nangna tawridubo khongnang makhongduda nathanta angawbodongna lauraga leiridubo kaidorage nang lai go ongnara braimi adusu nungthilsida kainone mathak-tagi tin nama tarakpa aduda khangdana sum lauramisa nanga maibo zut saba am tek tongde nasa nupi gumbi thoibido unaba lai ma oirangani ha ma oirangani ba honau angang sa natrabadi nangni phangaroi ba honaba lepa ya ibo honau silai asi hairamlaga ahal nupadu satkre khombana mamit khadu paina yenglaga murum solaga mayum lomda satkre nungthilgi nungsa sangkhibagi matamni kusumga thoibiga do sanabun amamam paiduna khulgi bukri asawbadagi ising sokpa lai thangnaba khulgi pakhang kharasu lambi mapandu leirami leisabi anidu lakpa ubada akhoi masen mamit yengneraga tungda tapna inare pakhang amana isalani bu ising sokpa thuk leiro aya
ꯈꯨꯝꯕꯤꯗꯤ ꯑꯝꯇꯗꯤ ꯈꯨꯝꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯀꯨꯁꯨꯝꯅ ꯁꯅꯥꯕꯨꯟ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯉꯥ ꯐꯥꯕ ꯑꯣꯏꯒꯗ꯭ꯔꯣ ꯄꯥꯎꯈꯨꯝ ꯐꯥꯎꯗꯤ ꯁꯦꯠꯇꯠꯂꯤ ꯑꯗꯣ ꯅꯣꯏ ꯑꯅꯤꯒꯤ ꯅꯃꯤꯡ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯗ꯭ꯔꯁꯨ ꯑꯝꯇ ꯍꯥꯏꯔꯣ ꯅꯃꯤꯡꯗꯨ ꯈꯛ ꯈꯪꯉꯒ ꯍꯟꯖꯈ꯭ꯔꯒꯦ ꯑꯩꯒꯤꯅ ꯀꯨꯁꯨꯝ ꯑꯗꯨꯒ ꯃꯥꯒꯤꯅ ꯊꯣꯏꯕꯤ ꯑꯣ ꯑꯗꯣ ꯊꯣꯏꯕꯤꯁꯦ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯏꯇꯥꯎꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯤꯒꯦ ꯀꯨꯁꯨꯝ ꯑꯩꯒꯤꯁꯦ ꯂꯩ ꯍꯥꯏꯗꯣꯏꯔꯣ ꯂꯩꯇꯦ ꯍꯥꯏꯗꯣꯏꯔꯣ ꯀꯣꯏꯅꯕꯗꯤ ꯂꯩꯇꯦ ꯂꯩꯀꯥꯏꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯝꯗꯤ ꯂꯩꯌꯦꯅ ꯊꯣꯛ ꯍꯥꯏꯖꯤꯟꯈ꯭ꯔꯣ ꯂꯩꯇꯦ ꯍꯣꯏ ꯂꯩꯕꯨꯗꯤ ꯂꯩ ꯀꯣꯏꯗꯤ ꯀꯣꯏꯅꯗꯕ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯅꯕꯒꯤ ꯆꯦꯟꯕꯒꯤ ꯑꯗꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯩ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯣꯏꯅꯗꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯅꯪꯒꯤꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯑꯁ ꯌꯥꯔꯤꯁꯦ ꯃꯤꯁꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯃꯉꯥꯏꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯗꯤ ꯊꯣꯏꯕꯤ ꯍꯣꯏ ꯅꯝꯗꯅ ꯁꯨꯝꯍꯜꯂꯁꯤ ꯑꯗꯣ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯀꯔꯝꯕꯅꯣ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯦ ꯈꯣꯏꯃꯨꯅ ꯑꯩꯅꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯃꯥꯡꯒꯤ ꯃꯁꯝꯗꯣ ꯐꯠꯀ ꯍꯥꯏꯒꯠꯂꯤ ꯊꯣꯏꯕꯤꯁꯨ ꯈꯣꯏꯃꯨꯒꯤ ꯃꯇꯧꯗꯨꯗ ꯗꯥꯏꯒ ꯍꯜꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯍꯧꯏ ꯑꯗꯣ ꯌꯥꯗꯣꯏꯔꯣ ꯌꯥꯔꯣꯏꯗꯣꯏꯔꯣ ꯑꯩꯗꯤ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯀꯨꯁꯨꯝꯅ ꯀꯩꯅꯣ ꯄꯥꯎꯈꯨꯝꯕꯨ ꯀꯃꯥꯏꯅ ꯈꯨꯗꯛꯇ ꯄꯤꯗꯣꯏꯅꯣ ꯈꯨꯗꯛꯇ ꯌꯥꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯕꯅꯤ ꯍꯥꯏꯅꯕꯅꯤꯀꯣ ꯏꯇꯥꯎ ꯈꯣꯏꯕꯨ ꯃꯥꯅ ꯑꯩꯁꯤ ꯆꯨꯝꯃꯤꯅꯦ ꯅꯪꯅꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯇꯥꯕ ꯄꯥꯝꯃꯤꯗꯣ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯑꯩꯅꯗꯤ ꯃꯥꯒꯤ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯌꯥꯗꯕ ꯑꯃ ꯂꯩꯕ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯍꯌꯦꯡꯗꯤ ꯌꯥꯔꯦꯅ ꯍꯥꯏꯔꯛꯎꯀꯣ ꯌꯥꯗꯦ ꯀꯩ ꯍꯥꯏꯔꯗꯤ ꯐꯥꯔꯒ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯗꯧꯅꯤ ꯈꯪꯉꯕ ꯀꯤꯗꯗꯧꯁꯅꯨ ꯏꯁ ꯌꯥꯝ ꯁꯥꯊꯤꯕꯤꯔꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯤꯔꯒ ꯌꯥꯔꯦ ꯍꯥꯏꯔꯛꯀꯗ꯭ꯔꯅ ꯂꯛꯅꯕꯅꯤ ꯀꯤꯗ꯭ꯔꯕꯅꯤꯅ ꯇꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯌꯨꯝ ꯌꯧꯗ ꯃꯝꯃꯅꯤ ꯆꯠꯂꯦꯀꯣ ꯊꯣꯏꯕꯤ ꯈꯣꯏꯃꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄꯅꯣ ꯈꯪꯗꯦ ꯏꯔꯥꯡ ꯑꯃ ꯈꯪꯂꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ ꯈꯣꯏꯃꯨ ꯍꯣꯏꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯀꯨꯁꯨꯝꯅ ꯂꯛꯅꯔꯛꯏ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯥꯁꯤꯡ ꯑꯁꯤꯗꯤ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯄꯥꯈꯪ ꯑꯔꯤꯕꯅ ꯀꯣꯇꯥ ꯇꯥꯈ꯭ꯔꯕ ꯊꯃꯣꯏꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯏꯔꯥꯕ ꯀꯨꯁꯨꯝ ꯅꯪꯁꯤꯗꯤꯕ ꯃꯤ ꯏꯔꯥꯡ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯇꯧꯅꯤꯡꯂꯛꯄꯁꯤꯕꯨ ꯑꯩꯅꯔꯣ ꯇꯥꯈꯣꯃꯗꯤ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅꯁꯨ ꯇꯧꯗꯦ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯏꯁꯜꯂꯨ ꯅꯣꯏ ꯈꯣꯝꯕꯗꯣ ꯏꯔꯤꯈꯩ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉꯀꯥꯟꯗ ꯀꯦꯅꯕꯗ ꯕꯤꯠꯀ ꯂꯩꯔꯣꯏꯕ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯅ ꯁꯥꯎꯔꯛꯀꯗ꯭ꯔꯅ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯇꯥ ꯈꯣꯝꯕꯅ ꯍꯪꯉꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯈꯩ ꯃꯣꯏ ꯑꯔꯤꯕꯒꯤ ꯑꯍꯧꯅꯕꯤ ꯏꯁꯧꯕꯨ ꯂꯥꯡꯁꯤꯜꯂꯛꯑꯗꯤ ꯑꯁ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯗꯣ ꯀꯨꯁꯨꯝ ꯅꯪꯒꯤꯁꯦ ꯈꯣꯏꯃꯨ ꯀꯣꯏꯅꯤꯡꯉꯤꯔ ꯀꯣꯏꯅꯤꯡꯗ꯭ꯔꯤꯔꯥ ꯈꯣꯏꯗꯤ ꯀꯣꯏꯅꯤꯡꯉꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯣꯝꯕꯅ ꯈꯣꯝꯕꯩ ꯊꯣꯛꯄ ꯐꯪꯖꯅꯗꯅꯕ ꯅꯪꯅ ꯁꯤꯜꯂꯨ ꯑꯗꯨꯐꯥꯎ ꯁꯤꯟꯕ ꯍꯩꯇ꯭ꯔꯗꯤ ꯅꯪꯁꯨ ꯁꯤꯖꯈ꯭ꯔꯣ ꯍꯣꯏꯗꯍꯤ ꯂꯦꯝꯕꯤ ꯍꯣꯏꯅ 5-6 ꯀꯣꯏꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯑꯅꯤꯈꯛ ꯀꯣꯏꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯏꯁꯤꯡꯗꯨꯝ ꯁꯣꯛꯂꯒ ꯌꯨꯝꯗ ꯊꯨꯅ ꯍꯟꯈ꯭ꯔꯁꯤ ꯋꯥꯊꯤ ꯉꯥꯡꯅꯔꯤꯉꯩꯗ ꯄꯨꯈ꯭ꯔꯤꯒ ꯂꯣꯏꯅ ꯍꯤꯟꯗꯣꯛꯑ ꯆꯠꯇꯧꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯝꯕꯗꯣ ꯆꯥꯛꯈꯨꯝꯗ ꯐꯝꯂꯒ ꯏꯟꯁꯥꯡ ꯃꯜꯂꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯐꯂꯞꯀ ꯌꯦꯡꯉꯤ ꯀꯩꯗꯧꯔꯒꯦꯕ ꯅꯆꯥꯁꯦ ꯁꯛ ꯐꯖꯃꯟꯗꯅ ꯌꯦꯡꯉꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯣ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯌꯦꯡ ꯂꯩꯔꯤꯗꯨꯕꯣ ꯏꯁ ꯏꯃꯥꯅ ꯌꯦꯡꯕꯁꯤꯗ ꯅꯪꯅꯗꯤ ꯐꯖꯕꯒꯤ ꯌꯦꯡꯕꯅꯤ ꯈꯜꯂꯕ ꯑꯣꯏꯔꯦꯀꯣ ꯈꯪꯗ꯭ꯔꯗꯤ ꯀꯩ ꯅꯆꯥꯁꯦ ꯄꯥꯈꯪꯅꯤ ꯏꯃꯥꯁꯦ ꯑꯃꯨꯛ ꯀꯥꯎꯕꯗꯧ ꯇꯧꯏ ꯇꯜꯂꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯍꯥꯏ ꯑꯔꯤꯕ ꯇꯨꯃꯤ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯤꯁꯦ ꯆꯦꯞꯅ ꯌꯦꯡꯕꯗ ꯅꯁꯛꯇꯣ ꯌꯣꯡ ꯍꯟꯅꯨꯕ ꯃꯥꯟꯒꯦ ꯇꯧꯔꯦꯅꯦ ꯑꯗꯨꯅꯅꯤ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯌꯦꯡꯉꯤꯁꯦ ꯀꯩꯌꯦꯕ ꯆꯦꯞꯅ ꯌꯦꯡꯕꯗ ꯌꯣꯡ ꯍꯟꯅꯨꯕ ꯃꯥꯜꯂꯦꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯥꯏꯗ ꯎꯔꯤꯡ ꯊꯣꯛꯄꯒꯁꯦ ꯗꯥꯛ ꯇꯥꯈꯤꯅꯤ ꯀꯥꯏꯅ ꯃꯦꯠꯇꯈꯩ ꯅꯥꯜꯂꯒ ꯊꯝꯃꯤꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯤꯡꯁꯦꯜ ꯌꯦꯡꯉꯒ ꯏꯇꯛꯇ ꯀꯜꯂꯛꯆꯩ ꯑꯗꯨꯒ ꯌꯣꯡ ꯍꯟꯅꯨꯕ ꯑꯩ ꯀꯥꯏꯗꯩ ꯃꯥꯜꯂꯤꯕꯨ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯨꯡꯗꯧꯅ ꯈꯤꯜꯂꯒ ꯍꯋꯥꯏ ꯃꯀꯨꯒ ꯈꯣꯛꯂꯒ ꯂꯩꯕꯗꯨꯗ ꯀꯌꯥꯗꯤ ꯃꯥꯟꯈ꯭ꯔꯦ ꯑꯁ ꯌꯥꯔꯦ ꯍꯋꯥꯏꯒ ꯑꯝꯇ ꯃꯥꯜꯂꯔꯣꯏ ꯇꯣꯛꯑꯦ ꯏꯃꯥꯅ ꯊꯟꯇ ꯆꯥꯛ ꯊꯣꯡꯕꯗ ꯋꯥꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯄꯥꯡꯉꯣꯏ ꯑꯝꯇ ꯇꯨꯝꯃ ꯂꯩꯊꯣꯛꯈꯤ ꯍꯦ ꯅꯄꯥꯗꯨ ꯊꯣꯡꯒꯥꯜ ꯊꯣꯛꯈꯤꯕꯅꯤ ꯀꯗꯥꯏ ꯐꯥꯎ ꯆꯠꯈ꯭ꯔꯕꯅꯣ ꯑꯝꯇ ꯌꯦꯡꯂꯛꯎ ꯃꯃꯥꯟꯅꯕ ꯍꯨꯏ ꯑꯉꯥꯎꯕ ꯃꯥꯟꯕꯁꯤꯡꯗꯨꯒ ꯄꯨꯜꯂꯝꯂꯕꯗꯤ ꯌꯨ ꯊꯛꯆꯤꯟꯗꯅ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯨ ꯍꯣꯏ ꯈꯣꯏꯃꯨꯗꯣ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯐꯤ ꯑꯆꯧꯕ ꯑꯃꯁꯨ ꯏꯟꯖꯤꯜꯂꯒ ꯂꯝꯕꯤꯗ ꯃꯄꯥ ꯌꯦꯡꯕ ꯂꯥꯛꯂꯤ ꯑꯁ ꯏꯪꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯀꯗꯥꯏꯗꯕꯨ ꯄꯥꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯪꯉꯀꯥꯟꯁꯤꯗ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ
Somda lampak masi amada khombagi mapado mamanaba kharaga yu thakli. Ida haijil karyam haijil shidau lere punsi thaktoke. Ida nangi na zanupa nupi thiba khangdabdo. Ekhoi mayamna hawau tawraga mado maning leikaida thasi thana huba leisabi aribi ma leibado maga luhonghalasi. Amanam magadi phanasana dau malehi. Makhoi anina luhonglabadi khul pumbagi mi laklaga yengna dawrib mittaga sang uini aidi. Yera nois isa nupabu khara lirena adumaina haibadi tawnuhe. Leisabi masamaga khangnaribani. Maga luhonganina muktana leiribani. Noi wadu taradi lan sarani. Karigi lan. Chahida pathoknarabadi aikhoigabu manaramani. Aikhoi mayamdagi itawnasu yum pan yan han. Chahido yarammaroi. Aigi mottadi leisabi masaduna leisu leibirak taw mandeko. Makhoi singduna ngangnaringaida khomba parup sanglai. Baba inga kansi kaidori yumna sangasila. Hai sidi aikhoi pakhang sarini ibunga so nangoi sangam ipase ida khra thaksilakike. Horen namada khatnaba hongnab asiyare thauranu. Somda ina ingina pieso busi injilaga thokle. Moina khudai amumsiga singjala sibusigi. Baba la osyawgolo imana sei pairaga ngai lehram. Ha sei payo. Itaw sing ai halamage he amado sei pairaga lehuwi. Sali sali. Mapa masa anido lambiduda suro singlaga sali. Ibungo tapna singun ipasi ko ngau khale ni nang kaigi ko ngau bodo kona yumdoi na ngau satlaw ingi ai ingi liselak labani na nasado pang inglaga leiramani yenguse ipa khoidi haksang phadro ningtham thagi laiduna ikairaga mamai leiraga hankrabani baba yam taningje nangini sado horen ima doina khai yunamduga wanga ka manamdoi na de hainaroi nangdi nupini na hainaroi aigi isadi nupa nate nupini aduna mapa ai thiba lakpasu phi ma illaga lai tumelayu baba mama kansida koilau larga ngangido mina loi taramani ikai ja khangdebi hei ai se ikai ba yaba mira ikai bado ai na mai thiba pi doribani ai se ikai ba yaba mi nate he kai no iya ngangi sida kudai ai kudai taw ibunga kudai tawre kadai dumuk tawrin pili sai leramsi koisi sakini ko miga ladi amuk khangdana sinaba tar lambi yo pansida tumina phamaga leram ho adai da phab khomado lambi da ko yenglaga mapagi khudai thi amamba du da udabagi mamaido lebak makha du da non tharaga yengi kadai da tawri no torisi ba asaina su hairak tabni ba ana taramani ba asira natini makak oirame sidai siro mani aigi wabase lainadi uibazani mapagi khudaidu pairaga selei nasai phamhallaga thamlama mafamduda mapadu leiramtri khombadu mako khro khotlaga nakana leibraina yengi karidu torisiba hojik tasida phamhallaga thamlamadu kadai dum chakrage baba kudai ishu yaukide to gai kaidu mansaram doisiba miga thingradi sidaba tare baba khongban manaktaga sangdana mapa leibraina amma maraktuda ko yengi khara satlaga lambi gi mataida pangkhok mana mayam horiba maraktuda mapado yungna taraga leirammi khombudu provision silaklaga khudaidu na khumjili baba koi shiraja baba hai kai kana ai nga tang tumbasida kana yeleise yelakana asai sai kusa askarai gi tummano lambi ban se pabagi phamungoi na uraba hagoluse hagoloba ya chumnamda lepome khudai si bada sesin bigem ho sesal madu yaw jumdi bira kadu sesal mathang tawdana ba pachana se yare tawra lao yumda salasi imana halakte nairam ai sabi lao se sam isa na mapa ai samjadi magi masala ga sambadro yum pausam nungai simangai ke punsi ai se ngak amuk ngawni ngak amuk tum nupi ga mukhatnagan adai thabak suba musatkan aduga isa nupari bisi uraga amuk laknagan nungai ai buk nungai ba ani shu na leirap mapada samlaga lakpana usinna sinna mayum yauri mamana mangolda leplaga halakpa ngai
ꯃꯄꯥ ꯌꯦꯡꯉꯨꯁꯨꯅ ꯊꯥꯈꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯅ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯗꯨꯁꯨ ꯂꯤꯁꯤꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯀꯥꯎꯒꯟꯕꯒꯤ ꯂꯥꯏꯅꯥ ꯑꯃꯗꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯄꯥ ꯊꯤꯌꯣꯅ ꯍꯥꯏꯈꯤꯕꯗꯣ ꯅꯨꯄꯤ ꯊꯤꯌꯣꯅ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯇꯨ ꯊꯤꯕ ꯑꯣꯏꯅ ꯆꯠꯂꯝꯃꯅꯤ꯫ ꯑꯩ ꯈꯪꯉꯦꯕ, ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ꯫ ꯊꯣꯡꯒꯥꯜꯁꯤꯗ ꯆꯤꯡꯅꯔꯒ ꯆꯪꯂꯛꯂꯤꯕꯁꯦ ꯃꯄꯥ ꯃꯆꯥ ꯅꯠꯇ꯭ꯔꯥ? ꯍꯩ ꯏꯕꯨꯡꯉꯣ, ꯅꯄꯥꯔ ꯅꯪꯅ ꯁꯤꯡꯉꯛꯏꯗꯣ? ꯄꯥꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯏꯃꯥꯁꯤꯁꯨ ꯌꯥꯏꯌꯦ, ꯋꯥꯅꯒ ꯋꯥꯕꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯃꯥꯒꯤꯁꯤ ꯊꯥꯏꯅ ꯃꯥꯒ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯍꯪꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯑꯣꯏꯔꯝꯕꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯅꯃꯨꯛ ꯉꯥꯡꯉꯤꯗꯨꯅ? ꯌꯨꯁꯤꯗ ꯊꯛꯄꯤꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯌꯦꯡꯗꯩꯗꯤꯅꯦ ꯌꯨ ꯈꯔꯨꯡꯗꯣ ꯑꯃ ꯂꯩꯔꯒ ꯊꯝꯃꯅꯤ꯫ ꯌꯥꯝ ꯄꯥꯝꯃꯗꯤꯅꯦ ꯊꯛꯍꯟꯒꯦꯕ, ꯁꯤꯗ꯭ꯔꯤꯐꯥꯎ ꯊꯛꯍꯟꯒꯦꯕ꯫ ꯌꯥꯔꯤꯕꯩꯃ, ꯄꯥꯝꯕꯁꯦ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯌꯦ꯫ ꯏꯪꯉꯀꯥꯟꯁꯤꯗ ꯅꯥꯕ ꯇꯥꯔꯦ꯫ ꯅꯣꯏꯒꯤ ꯈꯠꯅꯕꯗꯣ ꯀꯣꯟꯅ ꯈꯠꯅꯔꯣ꯫ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯃꯥꯁꯨ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯃꯄꯥꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯈꯣꯝꯕꯁꯨ ꯃꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯁꯪꯂꯝꯗꯦ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯗꯤ ꯈꯣꯝꯕꯅ ꯂꯥꯛꯇꯕꯗꯨꯗ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯈꯣꯏꯃꯨꯒ ꯇꯣꯏꯅ ꯎꯅꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯑꯎ ꯑꯎ ꯄꯥꯝꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯈꯣꯝꯕ ꯃꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯣꯏꯃꯨꯒ ꯊꯣꯏꯕꯤꯒꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯎꯅꯔꯤ꯫ ꯀꯨꯁꯨꯝꯒ ꯈꯣꯏꯃꯨꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯒꯅ ꯅꯥꯀꯟꯗ ꯉꯥꯏꯔꯤ꯫ ꯇꯣꯝꯕꯅ, ꯀꯨꯁꯨꯝ, ꯅꯣꯏ ꯊꯣꯏꯕꯤꯁꯤꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯗꯕ꯭ꯔꯅꯦ? ꯀꯣꯏꯗꯕꯅꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯍꯪꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯔꯛ ꯊꯠꯂꯒ ꯍꯪꯉꯨꯁꯣꯗꯅ꯫ ꯑꯗꯨꯏ ꯅꯠꯇꯦꯗ, ꯈꯣꯏꯃꯨꯁꯤꯗ ꯑꯃꯨꯛ ꯁꯥꯟꯅꯕꯤꯔꯝꯃꯗꯤꯅ ꯁꯨꯝ ꯄꯥꯈꯠꯄꯩ ꯍꯪꯕꯅꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯁꯨ ꯅꯨꯄꯤ 3ꯗꯤ ꯀꯣꯏꯕꯅꯤꯗ꯫ ꯏꯍꯦ, ꯂꯩꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯪ꯫ ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯇꯥꯇꯣꯝꯕ? ꯅꯨꯄꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯍꯧꯗ꯭ꯔꯕꯣ? ꯇꯥꯍꯧꯗ꯭ꯔꯦ? ꯑꯗꯨꯕꯨꯔꯣ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯕꯨꯛ ꯂꯣꯏꯅ ꯐꯩꯌꯦꯅ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯅ ꯅꯪꯁꯨ ꯐꯔꯝꯒꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯣ, ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤꯗꯤ ꯑꯩꯁꯦ ꯏꯃꯥꯅꯁꯨ ꯌꯥꯝ ꯐꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯖꯥꯠꯅꯤꯉꯣ꯫ ꯄꯥꯕꯅꯁꯨ ꯑꯩꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏ꯫ ꯍꯥꯏꯅꯤ꯫ ꯃꯁꯛꯁꯤꯒ ꯏꯐ-ꯐꯖꯈꯩ ꯄꯪꯉꯤ ꯈꯨꯄꯪꯁꯤꯒ ꯀꯗꯔ ꯇꯧꯁꯤꯜꯂꯒ ꯐꯥꯔ ꯄꯨꯈꯤꯕꯨ꯫ ꯁꯣꯝꯗ ꯈꯣꯏꯃꯨꯒ ꯊꯣꯏꯕꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯕꯤꯅ ꯃꯈꯨꯠ ꯑꯣꯃ ꯁꯥꯋꯣ ꯇꯧꯔꯒ ꯋꯥꯔꯤꯒ ꯂꯤꯔꯤ꯫ ꯈꯣꯏꯃꯨꯅ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯇꯥꯅꯤꯡꯕ ꯁꯥꯔꯒ ꯃꯨꯟꯅꯒ ꯇꯥꯔꯤ꯫ ꯑꯗꯨꯒꯅꯦ ꯈꯪꯉꯕ, ꯍꯧꯖꯤꯛꯐꯥꯎ ꯀꯌꯥꯝ ꯍꯥꯏꯅꯗ꯭ꯔꯦ꯫ ꯃꯥꯗꯣ ꯌꯥꯝ ꯂꯤꯃꯜꯂꯦꯅ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯉꯥꯡꯉꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯂꯛꯅꯩ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪꯒ ꯈꯪꯅꯔꯝꯕ ꯍꯟꯅꯨꯕ ꯄꯥꯈꯪꯗꯣ ꯀꯥꯏꯅꯕꯒ ꯃꯥꯟꯅꯔꯦꯅꯦꯀꯣ꯫ ꯍꯣꯏꯗ, ꯀꯥꯏꯅꯔꯣ꯫ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯔꯤꯕ ꯀꯣꯏꯔꯒ? ꯅꯨꯄꯥ ꯂꯩꯖꯗꯕꯗꯧꯅ, ꯅꯠꯇ꯭ꯔꯥ? ꯅꯠꯂꯦ꯫ ꯑꯗꯣ ꯅꯪꯅ ꯅꯍꯥꯟ ꯄꯤꯔꯛꯄ ꯊꯔꯣꯏꯗꯣ ꯉꯔꯥꯡꯅꯦ ꯐꯖꯅ ꯀꯛꯂꯒ ꯊꯣꯡꯉꯤ ꯈꯪꯉꯕ? ꯌꯥꯝ ꯍꯥꯎꯖꯥꯅꯤ꯫ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯒ ꯑꯩꯗꯤ ꯆꯤꯟꯒꯁꯦ ꯎꯇꯨꯞ ꯁꯥꯡꯉꯩ ꯆꯥꯎꯊꯣꯛꯑꯦ꯫ ꯑꯗꯨꯐꯥꯎ ꯑꯗꯨꯝ ꯆꯨꯞꯄꯦ꯫ ꯌꯥꯝ ꯍꯧꯔꯝꯗꯧ ꯃꯥꯜꯂꯤꯕ ꯑꯗꯨꯗꯤ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ, ꯃꯊꯤꯕꯣꯡ ꯆꯥꯕꯩ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯔꯤ꯫ ꯅꯨꯄꯥꯅ ꯐꯤꯔꯣꯜ ꯄꯤꯔꯛꯄꯩ ꯈꯔ ꯂꯤꯠꯁꯤꯜꯂꯛ꯫ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯥꯈꯣꯏꯃꯣ, ꯑꯩꯅ ꯂꯤꯠꯂꯛꯄ ꯐꯨꯔꯤꯠꯁꯦ ꯐꯖꯗ꯭ꯔꯥ? ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕ ꯄꯥꯈꯪ ꯑꯔꯤꯕꯗꯣ ꯑꯗꯨꯅ ꯅꯍꯥꯟꯋꯥꯏ ꯄꯤꯔꯛꯏꯅꯦ꯫ ꯇꯥꯈꯣꯏꯃꯨꯁꯨ ꯇꯟꯗ꯭ꯔꯗꯤ ꯑꯃ ꯄꯤꯔꯛꯑꯣ꯫ ꯇꯥꯈꯣꯏꯃꯨꯅ ꯄꯤꯔꯛꯂꯒ ꯑꯩꯅꯒ ꯂꯤꯠꯂꯒ ꯊꯣꯛꯂꯛꯄꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯌꯦꯡꯅꯤꯡꯉꯤ, ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯣ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯅ ꯄꯤꯔꯛꯑꯒ ꯑꯩꯅ ꯂꯩꯔꯛꯇꯧꯗ ꯉꯥꯏꯔꯦ꯫ ꯉꯔꯥꯡꯗꯁꯨ ꯏꯃꯥꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯨꯕꯒꯤ ꯁꯥ-ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯤꯅꯤ꯫ ꯄꯥꯈꯪ ꯐꯥꯔꯕ ꯑꯩꯕꯨ ꯏꯃꯥꯅ ꯀꯃꯥꯏꯅ ꯐꯨꯔꯝꯅꯤ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯝꯇ ꯂꯩꯔꯛꯑꯣ꯫ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯁꯤꯟꯗ꯭ꯔꯤꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯂꯩꯁꯤꯁꯨ꯫ ꯍꯥ? ꯑꯩꯅ ꯂꯩꯗꯣꯏꯕ? ꯑꯗꯨꯁꯨ ꯈꯣꯡꯒ꯭ꯔꯥꯎ? ꯃꯃꯥꯡ ꯆꯍꯤꯗꯩꯁꯨ ꯁꯤꯟꯗ꯭ꯔꯤꯕ? ꯑꯩꯅ ꯂꯩꯔꯛꯑꯒ ꯁꯤꯟꯒꯦ ꯈꯟꯕꯅꯦꯕ ꯇꯥꯈꯣꯏꯃꯨꯒꯤꯁꯦ꯫ ꯍꯣꯏ, ꯃꯥꯅꯦ꯫ ꯂꯩꯔꯅꯤ ꯁꯣꯏꯗꯅ꯫ ꯑꯩꯅꯗꯤ ꯃꯥꯅ ꯄꯤꯔꯛꯅꯕ ꯋꯥꯁꯦ ꯀꯣꯏꯊꯣꯛꯂꯒ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯍꯥꯏꯖꯤꯜꯂꯛꯄꯤꯒ ꯇꯧꯏ꯫ ꯀꯩꯅꯣ ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯂꯩꯅꯤꯡꯗ꯭ꯔꯤꯔꯣ? ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯅꯪ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯀꯩ ꯍꯥꯏꯕ? ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ? ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯀꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯃꯣꯏꯅꯅꯦ ꯑꯩꯉꯣꯟꯗ ꯐꯤꯔꯣꯜꯒꯁꯦ ꯌꯥꯝ ꯄꯤꯔꯛꯑꯦ꯫ ꯑꯩꯅ ꯇꯟꯗꯅ ꯂꯧꯗꯕ꯫ ꯈꯣꯡꯕꯥꯟꯗ ꯂꯣꯏꯅ ꯂꯪꯊꯣꯛꯏꯅꯤ ꯈꯪꯉꯕꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯇꯥꯈꯣꯏꯃꯨꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯧ, ꯈꯔ ꯑꯗꯨꯝ ꯁꯦꯡꯉꯤ꯫ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯅꯕ ꯇꯧꯔꯒꯦ꯫ ꯀꯨꯁꯨꯝ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯨꯗꯣꯏꯅꯤꯅ ꯍꯥꯏꯔꯝꯃꯒ ꯉꯁꯥꯏꯌꯨ ꯆꯥꯛ ꯇꯣꯛꯄꯗꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯍꯣꯏ ꯆꯪꯉꯣ꯫ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯣ ꯃꯊꯪ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏ? ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯂꯥꯛꯑꯣ꯫ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯍꯩꯀ꯭ꯔꯨ ꯍꯦꯛꯂꯛꯎꯀꯣ, ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ꯫ ꯅꯣꯏꯒꯤ ꯄꯥꯜꯂꯦꯅ ꯍꯥꯏꯗꯥꯏꯅꯦ? ꯄꯥꯜꯂꯦ, ꯁꯣꯏꯗꯅ ꯍꯦꯛꯂꯛꯀꯦ꯫
ꯊꯤꯔꯛ ꯇꯧꯕꯗꯣ ꯍꯦꯛꯂꯛꯀꯦ ꯈꯪꯉꯤ ꯌꯥꯝ ꯂꯧꯔꯗꯤ ꯄꯤꯖꯒꯦ ꯀꯥꯎꯅꯤꯀꯣ ꯆꯠꯂꯦ ꯀꯨꯁꯨꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯣ ꯍꯣꯏ ꯇꯥꯇꯣꯝꯕ ꯆꯠꯂꯒꯦ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨ ꯊꯣꯏꯕꯤꯒ ꯀꯨꯁꯨꯝꯒꯗꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯒ ꯈꯣꯏꯃꯨꯒꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯇꯣꯝꯕꯅ ꯈꯣꯏꯃꯨ ꯑꯁꯤꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯐꯖꯕꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯃꯁꯛꯇꯤ ꯑꯁꯤꯅꯕꯨ ꯍꯦꯜꯂꯤꯅꯦ ꯅꯪꯅ ꯀꯣꯏꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯃꯁꯛꯇꯤ ꯐꯖꯩꯕꯣ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯊꯧꯕꯗꯤ ꯀꯜꯂꯤ ꯑꯩꯉꯣꯟꯗ ꯂꯩꯔꯛꯅꯕꯅꯤ ꯀꯥꯏꯅꯒ ꯋꯥꯔꯤꯒꯁꯦ ꯄꯨꯡꯆꯥꯗ ꯁꯥꯖꯤꯜꯂꯤ ꯅꯨꯄꯥꯗꯒꯤ ꯈꯦꯗꯣꯛꯄ ꯌꯥꯝ ꯍꯩꯔꯝꯒꯅꯤ ꯂꯧꯕꯒ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏꯅꯦ ꯏꯃꯨꯡꯒ ꯃꯨꯠ ꯇꯧꯔꯤ ꯃꯁꯛ ꯐꯖꯔꯁꯨ ꯑꯁꯨꯝꯕꯁꯤꯗꯤ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯃꯊꯪ ꯂꯥꯛꯄꯗ ꯍꯩꯀ꯭ꯔꯨ ꯍꯦꯛꯂꯣꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯊꯤꯔꯛ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯛꯑꯒ ꯄꯤꯗꯣꯏꯅꯤ ꯊꯤ ꯃꯊꯛꯇꯒ ꯇꯥꯈꯤꯕꯗꯣ ꯆꯩꯅ ꯈꯣꯠꯂꯒ ꯍꯥꯞꯆꯤꯟꯈꯤ ꯎꯅꯥꯅ ꯈꯔ ꯈꯦꯠꯇꯣꯛꯂꯒ ꯍꯥꯞꯆꯤꯟꯕ ꯌꯥꯅꯤ ꯅꯍꯥ ꯌꯥꯅꯤ ꯐꯖꯅ ꯅꯥꯟꯊꯣꯛꯂꯒ ꯍꯥꯞꯆꯤꯟꯈꯤꯕ ꯂꯥꯎꯔꯗꯤ ꯈꯔꯁꯨ ꯆꯥ ꯇꯥꯕꯅꯤ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯁꯤꯡꯗꯩꯗꯤ ꯅꯪꯅ ꯑꯗꯨꯝ ꯈꯦꯠꯄꯅꯤ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯈꯦꯠꯄ ꯉꯝꯗ꯭ꯔꯕ ꯈꯣꯏꯃꯨ ꯅꯪꯕꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯉꯝꯕꯅꯣ ꯈꯦꯠꯀꯦ ꯇꯧꯔꯨꯕꯗ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯃꯥꯒꯤ ꯈꯦꯠꯄ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯦ ꯃꯉꯣꯟꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯨꯜꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯣꯏꯃꯨꯒ ꯊꯣꯏꯕꯤꯒ ꯇꯣꯏꯅ ꯎꯅꯔꯛꯄꯗꯣ ꯈꯣꯝꯕꯁꯨ ꯄꯥꯎ ꯇꯥꯔꯦ ꯄꯥꯎꯗꯣ ꯍꯦꯛ ꯇꯥꯕꯗ ꯈꯣꯝꯕꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ ꯃꯌꯨꯝꯗꯒꯤ ꯁꯥꯎꯅ ꯂꯥꯛꯄꯗꯨꯅ ꯊꯣꯏꯕꯤꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯏ ꯃꯥꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯈꯣꯏꯃꯨꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂꯒ ꯂꯩꯕꯗꯨ ꯇꯥꯟ ꯆꯥꯅ ꯊꯦꯡꯅꯔꯦ ꯑꯣ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯇꯣꯏꯅ ꯎꯅꯩ ꯍꯥꯏꯔꯤꯁꯦ ꯀꯌꯥꯗ ꯇꯧ ꯉꯝꯅꯤ ꯌꯦꯡꯉꯨꯅꯦ ꯃꯇꯝ ꯈꯔ ꯑꯩꯅ ꯊꯕꯛ ꯆꯤꯟꯕꯒꯤ ꯎꯅꯕ ꯆꯠꯍꯧꯗꯕꯗ ꯁꯣꯏꯔꯝꯃꯤꯁꯤ ꯌꯦꯡꯉꯨ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯤ ꯍꯥꯠꯇꯦ ꯈꯣꯝꯕꯗꯨ ꯁꯥꯎꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤꯅ ꯅꯣꯛꯂꯒ ꯌꯦꯡꯊꯣꯔꯛꯄꯗ ꯈꯣꯝꯕꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯀꯩꯗꯧꯔꯦ ꯅꯣꯛꯄ ꯂꯦꯞꯄꯗꯤ ꯅꯣꯛꯈꯣꯗꯅ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄꯁꯨ ꯃꯥꯜꯂꯤ ꯅꯣꯛꯑꯣ ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯒꯦꯕ ꯅꯣꯛꯑꯣ ꯀꯗꯥꯏꯗꯒꯤ ꯍꯅꯨꯕꯅꯣ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏꯁꯤꯅ ꯆꯠꯊꯣꯛꯑꯦ ꯁꯥꯏꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯣꯛꯄ ꯎꯕꯁꯤꯗ ꯅꯪꯁꯨ ꯏꯔꯥꯡ ꯇꯧꯅꯤꯡꯉꯩꯔꯥ ꯀꯩꯅꯣ ꯍꯅꯨꯕꯩꯗꯤ ꯀꯩꯅꯣ ꯑꯩꯁꯤ ꯄꯥꯈꯪꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯍꯅꯨꯕ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯑꯃꯨꯛꯀ ꯅꯣꯛꯀꯦ ꯃꯁꯛꯁꯤꯒ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯆꯠꯊꯣꯛꯑꯦ ꯍꯅꯨꯊꯪꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯂꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒ ꯋꯥꯔꯤ ꯑꯃꯇ ꯏꯪꯅ ꯁꯥꯒꯦ ꯌꯦꯜꯂꯛꯀꯅꯨ ꯑꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗ ꯈꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯈꯣꯝꯕꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯀꯣ ꯃꯥꯅꯧꯁꯦ ꯍꯥꯏꯗꯣ ꯊꯣꯏꯕꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩ ꯑꯁꯦꯡꯕ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯇꯥ ꯈꯣꯝꯕ ꯀꯩꯅꯣꯅꯤ ꯃꯥꯁꯦ ꯈꯣꯏꯃꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯩꯒ ꯃꯥꯒ ꯁꯨꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯀꯩꯅꯣ ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯗꯕꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅꯕ꯭ꯔꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯍꯥꯏꯗꯣꯏꯔꯕ ꯑꯩꯅ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯕꯁꯤꯗ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅꯦ ꯃꯤꯀꯨꯞ ꯑꯃꯈꯛ ꯁꯦꯟꯅꯍꯧꯗꯕꯗ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯌꯧꯔꯒ ꯂꯩꯔꯕꯅꯦ ꯑꯗꯨꯏ ꯅꯠꯇꯦ ꯇꯥꯈꯣꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯈꯣꯕ ꯇꯥꯔꯣꯏ ꯁꯨꯛꯇꯥ ꯇꯥꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝ ꯀꯥꯏꯔꯛꯀꯗꯧ ꯌꯥꯝ ꯆꯥꯛꯑꯦꯕ ꯑꯩ ꯆꯥꯛꯑꯦꯕ ꯈꯣꯏꯃꯨꯗꯣ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯀꯣꯟꯅꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯊꯣꯏꯕꯤ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯪꯒꯥꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕ ꯑꯔꯤꯕꯗꯨꯔꯣ ꯅꯈꯣꯏ ꯏꯃꯥꯅꯒ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯃꯥꯒ ꯇꯣꯛꯅꯔꯦ ꯍꯥꯏꯗꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯃꯇꯝꯈꯔ ꯁꯦꯟꯅꯍꯧꯗꯕ ꯍꯥꯏꯁꯤꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯔꯣ ꯑꯩ ꯉꯥꯡꯗꯤꯌꯦ ꯀꯔꯤ ꯅꯨꯄꯥꯁꯤꯗ ꯅꯪ ꯑꯩꯒ ꯇꯣꯛꯅꯔꯦꯅ ꯍꯥꯏꯔ ꯑꯩꯁꯦ ꯇꯣꯛꯁꯨ ꯇꯣꯛꯅꯗꯕ ꯑꯩꯁꯦ ꯅꯪꯅ ꯅꯝꯗꯅ ꯇꯣꯛꯅꯔꯒ ꯑꯃꯨꯛ ꯀꯣꯏꯅꯔꯤꯕ ꯃꯥꯒ ꯑꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦꯗ ꯏꯌꯥꯝꯕ ꯑꯩꯁꯨ ꯍꯥꯟꯅ ꯐꯖꯅꯗꯤ ꯍꯪꯖꯕꯅꯤ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝꯗꯨꯒ ꯃꯥꯒꯅ ꯀꯣꯏꯅꯗꯤ ꯇꯣꯛꯅꯔꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯀꯣꯏꯔꯨꯕꯅꯤ ꯑꯩꯕꯨ ꯅꯨꯄꯤ ꯌꯥꯝ ꯐꯪꯖꯗꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤꯒꯤ ꯃꯔꯝꯗꯒꯤ ꯈꯠꯅꯕ ꯀꯥꯏꯗꯨꯗ ꯂꯦꯝꯗꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯁꯨ ꯄꯥꯝꯗꯕ ꯀꯨꯏꯔꯕꯅꯤ ꯀꯥꯏꯗꯒꯤ ꯑꯆꯥꯎꯔꯝ ꯌꯥꯝ ꯄꯥꯝꯃꯤꯗ ꯏꯌꯥꯝꯕ ꯍꯌꯦꯡꯋꯥꯏ ꯋꯥꯖꯁꯅꯤꯀꯣ ꯑꯩꯕꯨꯗꯤ ꯌꯦꯠꯄꯤꯔꯔꯣꯏ ꯏꯌꯥꯝꯕ ꯋꯥꯅꯤ ꯍꯥꯏꯕꯤꯔꯤꯁꯤ ꯏꯊꯣꯏꯕꯤ ꯆꯤꯟꯊꯤꯕꯤ ꯅꯨꯄꯥꯗꯤ ꯈꯦꯇꯣꯛꯄꯤ ꯇꯣꯛꯁꯨ ꯇꯣꯛꯅꯗꯕ ꯅꯨꯄꯥꯁꯤꯒ ꯇꯣꯛꯅꯔꯦꯅ ꯍꯥꯏꯖꯤꯟꯕ ꯉꯝꯕꯤ ꯂꯩꯍꯧꯔꯣꯅꯦ ꯆꯠꯂꯦ ꯆꯤꯟꯊꯤꯕꯤꯁꯤꯗꯤ ꯀꯩ ꯀꯥꯟꯗꯕ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯁꯥꯎꯖꯟꯅꯔꯒ ꯆꯠꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯆꯩ ꯆꯥꯕ ꯁꯣꯏꯔꯔꯣꯏ ꯅꯨꯄꯥꯁꯤ ꯅꯤꯖꯔꯁꯨ ꯃꯁꯥꯁꯤ ꯌꯥꯝ ꯐꯩ ꯆꯦꯜꯍꯧꯔꯒꯦ ꯈꯣꯏꯃꯨꯗꯨ ꯆꯦꯜꯂꯒ ꯆꯠꯈ꯭ꯔꯦ ꯈꯣꯝꯕ ꯁꯥꯎꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ
Nupasina usitana ngangamise nang tarang pelam natro aina wa khumba ngambagi pangal chu pijabani nang aisi pamjabadi na nai ba yatro kaigino oidaba ngangi de nakhoi gi mana ai pamje yadre nai ba yatro aigi matam aigi sel me manghali si kaigino habi ha kaigino habi nang na khumuna chindo tumin lisimna kanaroi kamai tongni si upai lete kapsanna butam ta khumbadi aingonda pawsu kem bhoraktraga aina wana somna gairasu mana di sumlang ilangtraga aini ta khumbase atopa nupi koi khrabo iningdana hojiki nupa duga sum matam len bai koi bane nang kai khangadana ai awai maki kapai masidi kanade thimjanaba sarga yumda pukraki thoibe tosi aina ne songningbagi ngangbane kapanu yari aina thina ngangaga kapkanu todi kaino toy sumdong toy aina dong kapkani aigona ngangba natro nahan kai nungsi na haido haijani natra haijanna debi nungsibai natro aina phana sawninglabasu kappa thembirise yego hojiki nupaduna oiribadi thembikidra mana saroga tina ngangamba sakrido nangsi nungsidabagini khangabu apangbi aduga aina thembisina nungsibai ha asingbairo adudi hojiki nupaduna ise matam lenbai koiri oiramiko masaktuga khara phajabaduda aina yabiraga aingondaga tina ngangamba sargan ta khomba aingonda puri phiroi myam leibado mangasu khangnabanina aigi lerekham thoktrane aduda aina le sum hairubane bako adunya adugineba mana asawram pami gainaga hairamido aibu yam pambrane pamdida spang pamde oi papu pudi aina hari singse lisilakpa kaisi wadi wabazani ko asingmusu hairubu yadagum taw saino wai kaidawrage murum sorry tubo kai muk tawrage kainoni asidi nang yumda sangkhra aiga selasi nang na topa koiraga leiramabani na yumda leiba yar aiga luhunga leirisi aina lanba nateko nangna lanba sidaga yadradi nangna inusi haikibado haisinna moidoi thaina nangna laiga palaga wasakibado aiga luhungdradi sini khoni kainaga kida tawsanu as kaino ai ngasi senba yaroi pabu so hayang halakani na haibani pabu langphai da gelakpada ai piro lerakani haibani adu selaga oina selasi takhomba kona sense pabu lakpa ngai khigeba noi pabu do hayang paw haido pusatpada mana lakpaga mapa sana zarasani adugane nangi piro duna yumda tilakana ne penase lao chalasi haima lao khombana thoibi do makhutu pairaga singba hawi ipang pangsabi thoibi do wasaki bagi sukiza mapa halakpa sungaini masado leitapam khangzaje jingli bedu masu chattanaba kana yani takhomba ai baba halakpa ngai khige hayingi soina lani ba hangchit oina sensi ai bani takhomba hangchit chense ai amuk saujaraksani asai du maina sauroro aina sum nusibagi kuine saudabasida usitabam si yauri nakoi babado kona ngai nanglam yam hele aina wana sena zaraklaga tarai na nupa topo nang lawanya pote matam yam sangkhra bajani nang si senabada asi deidi pakhang ariba pham thadok nadabani aduga nangna ariba ye angang nupi haipa simbi oido khangaba lao sat lao yumdang sangoi imana boida thaidoi hojikti ngalidna aduna leikolamda koirusi asapot ka hawu me abizadoi ha leikol da su koidoiba aduga asapot su sadoiba ta khomaga sen masidi koiba yam chatpa phangjani ko phangdoini itung da dum inar maramokpani aigi thoibidi pakhang ariba khombana thoibidu themlaga namdana singduna pukre numit tasilakpaduda thoibigi mamado thongalda thoklaga masanupi lakpri yengli kusum hoi da su satuna hanglure lakte hairabada mangolduda muklepaga ngyak amuk ngaiduna le masiya ngangse kaya talam heli nu yengni masya kusum hoi da saluge raga thokibaduna hausi pau hanjilak peba aduga kusum hoi da sunga sigi lakte na hairak mai khomba haiba aribaduna themlaga pubi khraba sat laimi ai dine e lapani he ai gi san bisisu aribaduna namdana thembirabane ba soitre nu hongbada mapa masa mali na mayam na hainab soitre kan sida sum leibana kanara hayeng ayuk ngai bata ba soitre matoi khombaduna pubiramane ba angang duda pirol ahan bakra utlaga themda puramani khangabani aina mama do ngang dana imung de sangkre
ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯈꯣꯝꯕꯗꯨ ꯆꯦꯟ ꯆꯣꯡ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥꯅ ꯂꯤꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯍꯣꯡꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕꯁꯤꯗ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗꯦ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯄꯨꯝꯕ ꯍꯩꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯅꯦꯝꯅꯁꯨ ꯍꯩꯇꯕ ꯀꯌꯥ ꯃꯃꯥ ꯁꯛꯅ ꯇꯥꯛꯄꯤꯗꯨꯅ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯇꯥꯛꯄꯤꯔꯝꯃꯤ꯫